Jiribam Police Station Akonba Ningthem Kuno Kulda Ahalama Cookie Militants Sing Hatlamle, Lakidraba Ahaladu Masagi Famung the Tumduna Lady Ida Cookie Militants Sing Aduna, Narol the Changlatuna no Maina Kaptuna Hatlambane, Lakidraba Ahaladugi Maming, Y Kulendra Kawi, Chahi Humfuhum Doirom Sure, Taudoka Sitokraba Matung. Kulngakpa Singna Cookie Militants Singi Kongul Liduna Nakalani Marakta Chowna Kutok Bada, Kulngakpa Ama Cookie Militant Mari Susire Hiramasida, Aikogi Jiribam correspondent Hizam Bikram Jitake Paudamama. Masi ayuk saurana pung mga makharam takpa duai da Jiribam district ki koigi ningthem khul hariba khula sigi matai ithang thangmada lariba yumnam kulendra masagi sahi humdoi suruba halasi mahangna masagi mayumda tumduna laringe matamda kuki khulai paiba singna mahaki mayumda lalaga hariba miwe asi makok nongmaina kaptuna halamle amadi hariba miwe asi nongmaina kaptuna halamlaba matungda kuki khulai paiba singada nongmai round kaya su kaptholongki aduga tungda mafam adu lariba koigi khulngakpa singa kuki khulai paiba singa yam chauna khutthonaki Kutona bodu da haju pauda koina phangbo report ki matuna kuki khulai paiba mari hat khare aduga makoina paramba kogi khulai singchu kogi kungakpa singa lakhot pangam khare aduga kutthona bagi thodo odu da Jiribam gi dibong khunau dagi basaspati mayum lakhi kanta masagi sahi kuntra ga tarulom suraba miwe amasu hariba kuki khulai paiba sing aduga kutthona matar hariba miwe association lai khidri adu haju pauba dagi onadi pasai ayuk pung manga makhai dagi na ngasigi pung tara rom tarakwa swai pauda kogi khungakpa madi kuki khulai paiba singi marak yam sauna kuthonagi ariba kogi ningthem khul amadi Rasitpur gi area singda koi kuki khulai paiba amadi maitai village volunteer gi marak yam sauna kuthonaki do haju paubi unadi makatana kuthona bagi pau leiche aduga ariba laikhidiba yung manung singi maikai digu supen daba kya pongdoli maru oina Jiribam da lairiba kogi security force personnel kya lairiba su masagi mayumda tumdun lairiba mioi amabu ki khulai paiba sina laktuna ari mioi su nongmaina kaptuna halam ba thodok asi kanana masigi daita kanana pugudage amadi lairiba security personnel sing asi mayang damakta ngaknaba lairibra amadi makoi kadonaba lairibona haiba sina chingba tongan pendaba kaya su yumbugi maikai dagi phongdole 이몽검도 많아 쿠치 틴바네고 하디 정우 하이라 kai 하이노 좀 마통 칸드레고 아데 이몽제 다이 정아 농의 마콘 따바지 마마는 찌로 하이나 구기 라에 농마인 카페 찌로 하이나 두가 अखोइजे युमलोमदा अखोइ युमनगा टिंकी लेबको अदोमदगी अखोइजे संबन काल चेलकपनेबा की टेरोरिस्टसिंगसेना लागा जुमदा चंगा कापरे मी जुमदा हिपतना लेइदा जुमदा कापरे मी असिगा मोइदा अखोइना हौइरा नाता कुकीसिंगना हौरइदा अखोइदा अदगी पोचै पुनमक्सु लोइना पुबिना चापी खरे पोचु पुखरे उजे रुपा लाख तारा अमा पुचाग्रे मचा नुपी थबक तौनबै तमकते मपान खोइ Lambari Chanasu. I don't know Padron Hatri, I should not Tumjagi, Nunalega, Hogopigana. Other Sarkana Tauri, Bucarino, Magi Masamasu, and a Pazapuna, Tumna Loido, Huji. Cookie terrorist Sarkana Tapaneba. So I know the Hobona, Mona Changa Hona Capare, Lamilan Canasa, the Pana Capo, Dona Caponi, Migi Mayum, the Changsalaga Capo to the Carino. Jiribam district and Jiribam district police Amadil to security post in Maikadi, Kari section Tong Sing Lokalaki Habudi, Hali Pau, the young number. Then you could the Mount Padum Jariba, Izam becomes Jiribam district.